Prithivide lairiba mi makhaising maramta midi miga puna laiminaba yadaba mi singdu kuki sing oirame haina mayamna uju khangi makhoga laiminaba yadaba mi amata leite aduna mi usittaba kademnaba so makhoi aduki wadik hai prithivida makhoina khanadaba mi sing leite hojik faubada ane makhoina tawruba makhoina fangi kulaya phaba lairi haiduna sakthokna nokchei yengbiu mai abuba kulai pai haiduna su akhogi khombi khunau singna asumna akhogi imaleba manipuri majuteragi firan kademna khombi khunau sing asina di khantaba ngamde makhona tokriwogi fal nongmari sungo sunna famani haiba Sesuatu yang video happen memang founding yang video clip ase kari makhoina makha tarakpa fal pangbage makhogi awaba sing adu amuk miyeng tan yengminasi yang video khwai puna like amasung subscribe amadi share tobiu adum lepte haibidumai koktadi kari amte yaudamina mahanga ki khalapa tawpa laktani makhoina tawriba pandam Pagdana tanba pandam haibuduni Kuki singi tawak sing Makha tarakpada 24th January 2024 da Maitai sing punsinduna amatoina kanglagi utrada pasak longminakhi Maitai sing United oirumatung kari phibamda ahongba karila pagi habdu makata kari taminasi ngasi tang kumtaret kamen lok tagi changsalaga laiba utong lok ta laiba bunker main bunker kuki sing leramba mafamni mayana uribasi ayukta changsala pagi thona paraba ilecha singna dominant tawba sogapan asiana su yaki haina paul phangi Thona paraba Maitai Nungsa Singna Ludagi thongba sungna phongloi Adubu akoigi am kanna sokpudi natte akoigi taw am kakti khazari kitam kheli maruna papitor mane kange lokki he kwato to koin paisa leba kuki mi khatu reba jamrabda moi mi kyam to ini juda jamrabda moi mi kun shadam ke riadi dure IDLF na 27 January da koigi declaration amasung 5th consultation program agenda mapanaluna na declare tawkhre udonglokda kuthongnabada kuki kulai paiba mioi mari siri kuki MLA sing mathau taraklabadi resign tawgadabani IDLF thawna paraba sinnaw sing lan namakpagi sumna nungaiba phulokre